ngasi maroiba pauda Churachandpur JSC ga sarkar ga wari sanakre April 12 da aroiba wari sanaraga chahi amma makhai helaba ILP gi mayokta hokiba ihau yasinaba yana leire. Chief Minister N Birena Makhanda laiba Tribal University gi fibam yengsinkhre amade jing ningkhai badagi awaba taraba sirara khongi khunja singda amukona mateng pangkhre. खुलुमजरी ISTV की पाव मियंग ताबी पसिंग ताराम नौकचरी हौजिक पाव संतोन पिजरी ngasi numitungba pung taragani thoi khare helakpa matamda ing lising ani taraga manga ki August thada Churachandpur da ILP bill assembly na pass tobugi mayokta haukiba miyam gi ihau buluching khiba JSC ga Manipur sarkar gi bihutsinga Chief Minister Secretariat ke conference hall da anirak suba oina wari sanakre JSC against anti tribal bills Churachandpur gi mihut kangbu aduda Churachandpur district da based towa tongan balup singi mioi taraga mathoina sargyake Chief Minister N Birena Luchingba Manipur Sarkar gi Maikaida Minister of Agriculture, Veterinary and Animal Husbandry V Hankalian, Minister of Travel and Hill Areas Development and Fisheries N Kayoshi, Minister of Social Welfare and Cooperation Nemcha Kipgan, Chief Secretary O Nabakishore, DGP LM Khote Amade, Law Secretary na Sargyake. ngasi wari chanabaduda Churachandpur JSC na pukhalakkiba Charter of Demand ki point sing amamamta oina khanabaga loinana yanabagi maikeromda changsli haina awangba thaki source amana phongdorakle ngasi sanariba wari asina Chief Minister N Birena Luchingba BJP ki chungsinaba sarkar asiga wari sanaba anirak subani lagriba April 10 da ahumlak sub oina informal oina amuk unaraga yasinagada wafam sing lepthoklaga April 12 da haunabi matungina aroiba yanabagi khudek pinagani haire Amarom wari sanaba sigi chapchaba waroisin ama puraktriba phawbadi nakal anina wari sanaba asigi wafam sing media yauna miyamda khanghandaba haina yanaki haire Chief Minister N Birena Chief Minister oirakpadagi ahanba oina ngasi Chingi district ama oiriba Kangpokpi manung chaliba Makhan village da chatuna maphamadu da laiba Indira Gandhi National Tribal University gi fiham yengsinkrai University asigi faculty amasung mahiroi singaloina na Chief Minister na wari watai sakhi thoramadu da Chief Minister N Birena education haibasi khunai asigi tungi laiba klep kadabani asigumba university ama state asida laibana mapanda chatuna lairi tambang amdaba mahiroi singi kanaba piribani anoba government asina thabak oina pangthokpagi lambida thajabalai loinana ching amasung tam animak chapmanana chawkhatmina haibasi khwaidagi maru oiba mission ni haike University asigi mahiroi singi apambagi matungina Union HRD Minister ga tanarga regional campus asi full-fledged university amada onkhatnana khonargani haina ISTV News da Chief Minister na phongthorkli adu moi detail report ma UGC gi norms ki makha adu submit tawro adu tawra kan dai darkha lairaga dai HRD Minister tatlaga madugi utang moi ga wari sana bani ya maroina kainoni tribal ki laiba silnau sing tribal khatana de Manipur ki laiba ayamba mapanda higher education like them but effort of family si sa da tara su ponte ado moi satra sing mayam mo moi introduction to me satra moi samsani derami ado moi na su sumaina si minister mo na su moi am hawi ado moi ki viman mayam ingona memorandum pire high memorandum si officially state government की authorities सिंगा रिमोट की faculty की members सिंगा फंसे फामी नर अनर का ISRD ministry दा करी हाई भी आगे के अब करी तो वो आगे के आई होने ने assurance पे मैं तो वजह की immediate कनो की मोई लंबी सी मखान की दगी संग इसे कितंग लापी अदुना कला तोंगी दगी ama sangba ama sembi odna moy hai ado kilometer ma mokta ne ya no senge ai class ta ga haram ne de han moy gi security le ba ne ya bi ado election gi dal ko ki bam mal ado tang to to gi hai ado aya gi ma I tham ge ado moy leina na ba bere kam ta ka sabi ona madu madi state government gi ai sar ge na adu maka hai potter
yes, Sunil. Kanodi, Chief Minister na Ahanba Chingilamda, Mapumena, Handaki Sarkar, and Satlaga, Sokotangi to Pakatani have in a Chingilam, the Hananga Chichapa, Kongsa Lamda Madongi Praza Sina, Kamai Filto, Makoida, Kari, Makoida Piano Pondokola, Kamai do it. Satra Singam Harawi, Ozasing Sumwe, Sumaina, Supir Kose, Sumaina, even CMD talk Royal Committee, Madame Chairman, High Moida, Para Unavala, Mati must strike of the Unande and Moy Ogalaga. Am around us one CM for the Yawarpang, the part of Sinumai. On the Yaraga, they made a protest to the direct Moy Makata labor way connectivity, Moiga, Quiga into a cannot over the Yamaha. New city autonomous in Buga and Moy. Away, Adam Haraway, my Makan Pungi, Lacosin Delegate, Piga, Pizan of Potana, Taway, and Marana. Ngasi Chief Minister gi Khongchada sida Tribal Welfare Minister and Kaisi, Social Welfare Minister Nem Chakibgan, Higher and Technical Education Commissioner Binit Joshi, Education UK Director TS Chitra, Tribal Development ki Director Manuam Chingsu Loinaki. Ukhrolgi Sirara Khongda Chingning Khaibadagi Yum Mari Amangata Thokraba Matung Makatana Yum Kungataruk Amasu Kudong Thiningai Oiri Haina State Disaster Response Force na Phongdok Lambadagi Khunja Singh Mipaiba Phauri Chingning Khaiduna Soalaba Khunja Singda Amukona Hakthengna Chatuna Selgi Mateng Pangkhre Amukogi President Purailapam Devan Sharma Advisor MC Kumanalu Chingduna Awaba Tarba Khunja Singhi Phibam Yengsinki Khulgi Hetman W Jemikna Disaster Response Force na Kudong Thiningai Oi Haiduna Yum Kungataruk Amasu Hongdok na Bakhangalamle Masina Khunja Singh Makatana Laitana Leibangamdre Phibam asida pressure group ama oiriba amukona Manipur government ta Khunja Singhi damak lokhatpham thokpa thabak sing lokhat hannaba taksin biu haiki grievances matam asida dari yam numaire khan basi thoktre huji phaude adobo ekhoi su ekhoi isor lei isor da prathana tawraga isor na phabadu purok pigini habi gi asadi adum leire ado yam ngaire nokhoi na so ekhoi gi awaba ganda noina khan biba khanminna ba discussion tawbiba support tawbiba Hoy naman kita magta no hoy buso yamna thank you Amukogi President Devan Sharma na Chingtam Aniki Nungshimari Hena Chesin Nanaba Tengbang Sipibani Oriba Piba Masida Government Mateng Pangbina ba Amukona Taksingani Haiki Lambi Nakanda divert Tawdana Chalibasisu Adum Masi dangerous Oiba Stage Amada Adum Lady Makatanasu Hariba Labaksi Namdara Payabagi Piba Mama Equinasi Mediagi Mayamnasu Ubiri Equamukonasu Uzeri Aduna Atubada Gamena Hariba Mapamse Tuna construction Honanaba Aduga Mapamsi Kunjasingna Nasi Yunkai later than Amada Question and Tauze Masidagi Atuba Matamda relief Hanganaba Honabu have Simazo appeal Taujeri Manipur gi nauna shem ki ba district singda sarkar sina district hospital amamam thamna ba pandam thamle amade health department ki oina transfer policy ama semna na ba khanari haina health minister Lampok Lakpam Jayant Kumar na handak ichaw na soala ba kay samthong kendra gi manung dalay ba kwakatel ngana pitong social welfare club ta pangthok pa lem na laing bagi thoram da paumi singa unaba mada phongdokre ngasi pangthok liba lem na laing bagi thoram adu chief medical officer Imphal West na sinduna lamda madugi akoi bada leba praja singda lem na laing badanatana hidak langthaksu lem na yenthoke health minister L Jayant Kumar na phongdokhi bada Imphal gi tongan ba kendra singda su handak ising ichaw na so alaba mafam singda makatana lem na laing bagi thoram pangthokani haina phongdok pagaloina na anau bagame na sina moreda ayuski hospital ama thamnaba khanaba leire Janims da cancer ki oiba lying naba unit ama thamnaba sem saba loire haina phongdoki honorable MLA sing honorable minister sing honor to biraga yaraga di mase mase sinjai shoidana kai dana ba toksi madu amuk thogai ba ai mila ai habigi amung putok ba amung pusin ba madu togum si madu maram odana service la jeri ba kangbu sing doctor na ha sing amasung paramedics na ha sing da jam disheartened to ba pungin nungai handa ba masung service mo cham yarok da ba do
मदु तौदनब मखल पोट म सेम से हैबगी हौजी जिम अखो कन एक्सरसाइज तौजरी हंदक बीजेपी न लुचिंगबा चुंगसिनबा सरकार असना इम्फाल सिटी बुलु नाना थमननबा अयुक नुंथिल नुमिदांग खाइदना लौखलग्लिबा खोंथांग असिबो माइकई कयादगी अपेनबा मदि थागतपा फोंदोकनरबसु पाइखलिबा थबक असना स्ट्रीट वेंडर सिंगबुदि अचौबा चैथेंग अमा पीरे स्ट्रीट वेंडर सिंग पोफम फमफम लेतबदगी अवाबा खुदोंग चादबा मायोकनरे अमरोमदा रोड साइड वेंडर वेलफेयर एसोसिएशन मिफम पांगथोक्तुना वारेप कया लौख्रे वारेप सिंगी मनुंगदा मणिपुर सरकार ना इम्फाल सिटी बु स्मार्ट सिटी ओनबगी नुंगी ओइबा वाखलोन अदो मियामदा पुथोक्तुना अमुक हन्ना खन्ना नैनाबा लोइनाना कंसेप्ट प्लान अदुदा स्ट्रीट वेंडर सिंगी मफम पिबिनाबा तक्सिनबा स्ट्रीट वेंडर एक्ट लिसिंगनी तरागमरी मणिपुर दा सरकार ना अथुबदा चटनाहन्नबा थौरांग पाइखतुना स्ट्रीट वेंडर सिंगी राइट फंगलो स्ट्रीट बैनिंग जोन मफम खाइदोक्तुना फमफम पीबीयू स्ट्रीट वेंडर सिंग मिहुत सर्वे अमा सरकार न तौदुना स्ट्रीट वेंडर सिंग खंगदोक मिननबा सक्ताक चे पीगदबनी मणिपुर सरकार ने स्ट्रीट वेंडर सिंग मफम अमा पीद्रिबा फावबा म्युनिसिपालिटी अमदे पुलिस ना स्ट्रीट वेंडर सिंग दा ओत नैबा सरकार न थिंगबका लोइनाना स्ट्रीट वेंडर सिंग पोट मुंदुना मांगहनबा सरकार न अथिंगबा पीगदबनी ख्वाइरंबन कैथेल द पोट योलिबा स्ट्रीट वेंडर सिंग मतम पुमनमक्ता हक्चांग नादे येक्तना नुंगाई याइफना लैनबगिदमक कैथेल लूना न थंबदा स्ट्रीट वेंडर सिंग नसु अचौबा दायित्व लौबा हाइना वारेप नखरे हौजिक चथरिबा काउंसिल न लौबा क्लास 12 के थासी की मंगाद थोकिबा फिजिक्स सब्जेक्ट के क्वेश्चन की सरुखरा व्हाट्सएप स्टार थागतपदा चेनाबा मियोय तरागतरुक साइबर क्राइम यूनिट इम्फाल वेस्ट न फगले हाइरे इम्फाल वेस्ट डिस्ट्रिक्ट पुलिस एसपी ऑफिस की कॉन्फ्रेंस हॉल द पांगथोकपा पाउगी मिफम अमदा एडिशनल एसपी ऑपरेशन डॉक्टर एस इबोमचाना फोंदोखिबदा सोशल मीडिया दा क्वेश्चन थागतले हाइबा वाकत अमा काउंसिल की सेक्रेटरी ना वाकलकपदगे साइबर क्राइम यूनिट इम्फाल वेस्ट ना कुंभी पुलिस स्टेशन गा लोइनाना थिगतपा हुखे लोइनाना चिंगनाबा मियोय तरागतरुक असि फागतपने फागलबा सिंग अदुदे तौरांगबम ताइशन चही कुनगतरुक अपोक लैखिद्रबा इमोचा पासोय पार्ट 1 लमखाई मोइरांगथेम नाउचा चही कुनगमाथोय अपोक तोम बापू कुंभी तेराखोंग मयाई लेकाई लाइश्रम कोइरेंग चही कुनगमरी अपोक एल निष्कांता कुंभी तेराखोंग मयाई लेकाई एलांगबम मुसु चही कुनगमाथोय अपोक बिजोय हियांगलम मखालेकाईदगिनी अतोप्पा तरानिथोय अमदी जुबिनाइलनी थिजिनबसिदा काउंसिल की ऑफिशियल नत्रगा ओजा ओइगेरा अमत लेमना थारोय आइन की ओइबा चपचाब थबक लौखतकनी महिरोय की मामा मपा ओइबसिंगना मचा सिंगना मोबाइल सिजनबदा कुपना यंगसिनबियु हाइके सुगुम्बा लेबाक सुबु मांगनबा कोई क्वेश्चन थादोक्तना अदुगा फेक बोइरो असुम्बो बोइरो थादोक्तना तौबा मयाम से अखोइना सुंसोय सोदना मखोइबो अखोइना मरु फंगना कोई आयौना कोई तिगलगा मरु फंगना कोई फुक्तचगनी सुगुम्बा अंगांसिंग असी पुरा अखोइगी छात्रसिंग असी पुरा मांगबा याबगी फिल्म लाबनी सुगुम्बा याम तोइना थोए ममांगदसु ममांगी चहीदसु सुगुम्बा खरा तौगिबगी अखोइ पाउतागी सुगुम्बा क्राइम तौरिबा कांगबुसिंग असी मसे अखोइ लेमना अमत थारोय मदु लो कोर्टा अखोइ लोगी ओइबा चपचाबा मखोइ फंगम थोबा फंगनबा अखोइ होनजगनी महिरोय ओइरिबा अंगांग खरा फारगा अप्रैल की तांग मंगा द थोकिबा क्लास 12 की फिजिक्स की वाहंग लेक ओइबगी वाथोक कोसेमना लोइशनबा मणिपुर सरकार न खोनबा यारोय हाइना देसाम की सेक्रेटरी जनरल एन एडिशन मैतेना फोंदोरगली ngasi sagolban moirang lerakta leiba desam gi head office ta paumushing ga unabada mahang makha tana phongdokibada mairoi khara pharaga police na media gi mamangda khongoi nabaki thawong ase desam hakchin na lawe desam amade leibak miyam gi apambade physics की वाहंगबो एग्जाम पांथोक्त्रिंगे की मांगोइनाना लीक ओहेलिबा अथॉरिटी दु पुथोक्तुना मियाम खंगना चैराकपीबा अदुनी महिरोय खरा फारगा वाथोक असि लोइसिनबा होनबदु नते लीक ओइख्रबा फिजिक्स सब्जेक्ट की वाहंग अदुदा एग्जाम चथरिबा असिगे नुंगी ओइबा वाहन थोक करिनो काउंसिल की अथॉरिटी नत्रगा लना स्कूल खरगा लौतुनरगा अतमनना चथकिबा थवोंगला सेंटर खुदिमक्ता अनौब वाहंग चेक खुदत फंगनबगी खुदोंग चाब लेत्रबसु एग्जाम होबगी मतम खरा येथबा नत्रगा अनौब मतम अमा काउंसिल की अथॉरिटी सिंगना लेप्त्रिबगी मरम करिगिनो मरम अदुना वाथोक असिगे फुल रेस्पॉन्सिबिलिटी पुंबा काउंसिल की चेयरमैन सेक्रेटरी अमदे कंट्रोलर ना पुगदबनी
Makoi pumnamak moral ground da pham thadokadabani hiram asingi matangda Manipur gi Chief Minister Education Minister nasu wahang lik oibagi thawong asi taraina lobiganu masigi chapchaba langla langjil puthoktuna chenariba miyoi sing chapchaba chairak pigadabani wahang sembasi mairoi singna sembanate oja singna amade council gi authority na sembani desam gi secretary organization and coordination elangbam musuk maitaibu Facebook ta wahang che thagatli haibagi maralda desambu miyam da lan uhannabagi thawong asi khudakta lepkadabani desam na council da question leak oire haina khanghan kiba adugi paukhum matam chana pirak lamlabadi desam gi thawmi musukna wahang che adu Facebook ta upload tawramloi Manipur Sarkar na chairak pigadaba amade phagadabadi council gi chairman secretary controller amade examination center singi OC AOC amade SO na chingbani maramaduna Manipur Sarkar na numit mari nigi manungda council gi authorities singi mathakta chapchaba chairak amade question leak oihaliba mioi adu puthoktrabade mairoi singi punsibu sanapotkum siznabagi damak desamna democratic oiba khongjang kaya changsilagani haike question paper si leak oigi haibasi chapchaba masigi keno leirabani na masi leak oigi haibasi khangabani na hairiba keno sigi leak oigi basigi masigi moral responsibility se council of higher secondary education manipur gi chairman secretary amadi control of examination na masi pubagulone na hairiba keno na maru oibo authority sing moral ground da pam thado pam thoe loirena hairiba hiram sigi matangda lamdam sigi akoi manipur gi honorable chief minister amadi honorable education minister da akoi desam gi maikai dagi tawjini ba appeal su wahang leak oibagi thodo ase tarai lawba chumoi masigi chapchaba langla langjin si puthoga mase mara leibasing matik chaba charak pigadabani Facebook ta wahang thagatpa mahairoi khara pharaga wathok asigi loisinaba hona biganu State Health Mission, National Health Mission Manipur amasung Indian Public Health Association Manipur State Branch na sinduna Malem Hakshal Numit Thauram Medical Directorate ki A&M School da pangthokre Thauram adu da Health Services ki Director Dr. O Ibomcha Additional Director Dr. K.S. Sachikumar Dr. S. Manikanta amasung Joint Director Binata Susargyake Director Dr. O Ibomcha kumsi chahi ki theme oiriba depression last stop haibase Manipur ga yamna chanai depression laina asile hendana ba ekoi kudimak punna thengnaminasti haike Irengbam Thamcha Devi Nursing and Research Institute su World Health Day thoram pangthoke institution asina Indian Red Cross Society ki branch ama oiriba Junior Red Cross Youth Red Cross ka khusamna duna pangthokiba thoram aduda Red Cross ki Secretary Y Mohan Vice Chairman Narendra Ningomba amasung Dr. N Amul Kumar Susargyake Manipur University ki Dr. Sunil Senjamna chahi asigi theme amasung Red Cross ki matangda resource person oina wangangke Nambol Forging Public Theatre Hall da Lions Club Nambol amade regular English School anina punna sinduna World Health Day gi thoram pangthoke thoram da Lions Club Nambol gi President Dr. K.H. Iboyaima Community Health Center Nambol gi Medical Officer Dr. P. Merajao regular English School gi Principal G. Gojenna maroiba miyosing oina sargyake Dr. T.S. Nabakishore na haikibada depression laina na ohelakpa yaba khudong thiba kaya mahiroi singda khanganke United Committee Manipur gi mioi mapana saba mute kangbu amana ngasi Chief Minister Nongthombam Biren ga unaduna Myanmar amasung Manipur gi ngamkhai yauna Holland fight thaudoke fact finding report ama pisin khrai unabaduda Chief Minister na issue asi athuba matamda warisin puraknaba khonaba yaba khonakani haina thajaba pike Manipur miyam gi damak kathok pagaloina na thabak tawgani haina Chief Minister na phongdorakhi haire haji pau merthan na temna brematang lominasi Oza Pain Relief Ointment Khwang naba kok chikpa tang chikpa phu naba na singbada sinaba yarba lipsap dopna puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
Unified Academy admission open. Class 11 and 12 foundation course. Subjects physics, chemistry, biology and mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaithal Bazaar, Airport Road. Hakchangi labor solakpadagi puchu singaktaba hakchang choktarba tumba chaba yaraktaba khong hamba nungairaktaba singidamak amatta nairaba upaidi jolip sire amasu jolip capsule bu changni sinabiyo. Break matungda amukan taram nokcheri makataba pauda sahi khudingi pakthokpa gong kunthra tare suba makeup thokpa numit April ki tang tara tareta singjamai gi pisum chinga makhada leiba mairoi singi ningsing khubamda pangthoklagani haina MSU gi office ta pangthokpa paugi mifam amada MSU gi secretary general hawidam chalambana phongdokre mana makhata na phongdokhibada lising machapal marifuda manipur dagi mitop miancha sing hankhina ba ihauda mairoi huidrom lokendro amade posangbam premananda thawaina pontha pikhibani numit asibu ningsingduna thoram asi chahi khudingi pangthoktuna lakle thoram asiga mari leinana manipur college ki multipurpose hall da miyamgi oiba khana nainaba mifam amasu pangthokani makeup thokpa numit ka mari leinana hayengdagi hauna manipur gi tongan tongan mafam da leba school singda yellow mi sing kannana bagi campaign hauragani campaign asi tha sigi tang tara gomdoi fawba pangthoklaba matung miyam da paujel piba amadi chezai chaithokpa gi thoram su chathagani thoram asiga mari leinana blood donation camp amasu pisum chinga machada pangthokani haina phongdoki aikoina hayengdagi hauraga school sing leiriba tonga tongan be school leiriba institutional school sing asida chatlaganda aikoigi protection for indigenous people haiba campaign for protection indigenous people haiba campaign ama chatharaga aikoigi laiba tang taraga mari manga taruk sidana aikoigi manipur gi singa tamya sinba thungna aikoigi publicity chatpa aduga liplena singba chaithokna singba throm sing ase maruina pangtok jagani DM College of Teachers Association na sindunanga si Purana Rajbari da leiba Raja Dombra District Women Home da nomagi oiba social service pangtokpaga loinana home aduda leiribi ahal singda chana thaknaba madi firol sing yanthokre DM College of Teachers Association gi faculty member Dr. T Surendran haikibada Oza haibasi mairoi khaktada lairik tambibagi mathakta miyam gi thabak thoram singdasu saruk yagadabani haiki Janims के कैंपस का थंगना लेबा प्रेमी लोखों असे पार्लियामेंट्री सेक्रेटरी लाइशांग थेम सुशील रोगी मीटिंग मखादा खुराई केंद्र डेवलपमेंट कमिटी ने सेंगदोखरे इसिंग इचाव की अवाब मायोक नरंबदु कोहनबा ngamlagani haina कमिटी की वांगांगलोय के दिलीपना फोंदोरखे All Manipur Asa Worker Union na Asa Singi Hauzik Oiriba Phibongi Matangda Convention ama Irabot Bhavan Imphal da pangthokre Thoramasida Union gi President TS Purnima si General Secretary Binodini Shu Saryake Isingi chawna soalaba nauria pakhanglapa kendra gi manungda leiriba hawba marag irom lekai gi yum chamaga kulomda tengbangi polam sing yanthokre Nauria pakhanglapa BJP mandalna kendra sigi MLA su oiriba parliamentary secretary Soibam Subhachandra gi midang makhada Manipur sarkar na pirakpa tengbangi polam sing adu yanthokibani Hawba marak irom lekai community hall da pangthokpa polam sing yanthokpa ki thoram aduda SDO Wangoi amade SDC hiang thangna chingba su sarugyake Thoramadu mari leinana Nauria pakhanglapa BJP mandal gi general secretary Maisnam Ranjit na phongdorokpada Kendra sigi ahanbagi oina ichauna soalaba imung chamaga kulomda Manipur sarkar gi maike dagi pirakpa cheng kg tara tara hawai kg ahum amade thaw thumna chingba sing miyam da phanghanbagi thabak asi paikhatpani makha tanasu ichauna soalaba mafam singda mateng pangbagi thabak sing leptana chathakigani haike TS Bishop Chingna Power Minister oirakpada Manipur Electricity Employees Union bagi camp ama pangthokre amaromda kendra inana makna phongdokhibani mana
ऑर्थोपेडिक डिपार्टमेंट